ꯌꯥꯕꯨ ꯌꯥꯅꯤꯡꯗ꯭ꯔꯕꯗꯤ right time ꯍꯥꯏꯕꯒꯤ definition ꯑꯗꯨꯁꯨ ꯆꯟꯅꯐꯝ ꯂꯩꯕ ꯅꯠꯇꯦ. ꯌꯥꯕꯨ ꯌꯥꯅꯤꯡꯂꯕꯗꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ right time ꯑꯣꯏꯕ ꯌꯥꯔꯤꯕꯅꯤ. ꯄꯨꯔꯅ ꯁꯨꯛꯇꯣꯛꯂꯗꯨꯅ ꯀꯣꯐꯤ ꯑꯗꯨ ꯊꯛꯏ. ꯀꯣꯐꯤꯅ ꯈꯥꯕꯒꯤ ꯁꯨꯛꯂꯤꯕ꯭ꯔꯥ, ꯁꯨꯅꯤꯜꯒꯤ ꯋꯥꯗꯨꯗ ꯁꯨꯛꯂꯤꯕ꯭ꯔꯥ, ꯑꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯅꯤ. ꯁꯨꯅꯤꯜ ꯇꯧꯔꯤꯕꯗꯨ ꯎꯏ. ꯎꯅꯗ꯭ꯔꯤꯉꯩ ꯄꯥꯝꯗꯦꯗꯤ ꯍꯥꯏꯔꯛꯀꯅꯨ. ꯍꯥꯏꯔꯣꯏ. ꯑꯩꯕꯨ ꯑꯗꯨꯒꯨꯝꯕ ꯃꯤꯔꯣ? ꯑꯩꯕꯨ ꯑꯗꯨꯒꯨꯝꯕ ꯃꯤꯔ ꯀꯥꯏ. ꯃꯃꯥꯡꯗꯁꯨ ꯎꯅꯔꯨꯅꯤ ꯆꯠꯈ꯭ꯔꯒ ꯅꯊꯟꯇ ꯀꯣꯏ ꯆꯠꯂꯒ ꯍꯜꯂꯛꯑꯦꯅ ꯍꯥꯏꯔꯦ. ꯀꯔꯝ ꯀꯥꯟꯒꯤ ꯋꯥꯅꯣ? ꯇꯧꯁꯤꯟꯅꯔꯅꯨ ꯌꯥꯔꯦ ꯁꯅꯥ ꯏꯕꯨꯡꯉꯣ. ꯃꯁꯛ ꯊꯤꯔꯝꯕꯩꯅꯤ. ꯑꯩꯗꯤ ꯊꯤꯕꯁꯦ ꯌꯥꯗꯦ. ꯅꯪ ꯅꯁꯛꯇꯨꯒ ꯐꯖꯕꯁꯨ ꯄꯥꯝꯃꯤꯕ? ꯊꯤꯕꯒꯤꯅꯤ ꯐꯖꯕ ꯄꯥꯝꯃꯤꯁꯦ. ꯍꯌꯦꯡꯋꯥꯏ ꯆꯥꯔꯣꯟ ꯁꯨꯔꯣꯟꯗ ꯌꯦꯡꯕ ꯌꯥꯍꯧꯅꯕ. ꯑꯗꯨꯗꯒꯤꯗꯤ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯕ, ꯂꯥꯏꯔꯤꯛ ꯈꯔ ꯍꯩꯕ, ꯒ꯭ꯌꯥꯟ ꯇꯥꯕꯤ, ꯌꯥꯝꯅꯁꯨ ꯋꯥꯡꯗꯕꯤ, ꯌꯥꯝꯅꯁꯨ ꯅꯦꯝꯗꯕꯤ, ꯈꯣꯟꯖꯦꯜꯁꯨ ꯍꯦꯛ ꯇꯥꯕꯗ ꯅꯨꯡꯁꯤ ꯂꯩꯈꯣꯟ ꯆꯦꯟꯕꯤ. ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯣꯏꯔꯒ ꯁꯝ ꯇꯥꯡꯕꯁꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦ. ꯁꯝꯁꯨ ꯐꯕꯤ, ꯌꯥꯝꯅꯁꯨ ꯀꯟꯖꯔቬꯇꯤꯕ ꯑꯣꯏꯗꯕꯤ. ꯅꯪꯅ ꯅꯍꯥꯟꯈꯩ ꯅꯨꯄꯤ ꯐꯪꯗꯕꯩ ꯃꯔꯝ ꯈꯪꯉꯦ ꯉꯁꯤꯗꯤ. ꯂꯥꯏꯔꯤꯛꯁꯨ ꯍꯩꯌꯨ, ꯃꯁꯛꯁꯨ ꯐꯖꯧ, ꯊꯕꯛꯁꯨ ꯇꯧꯗꯨꯗꯤ ꯂꯥꯏꯅ ꯁꯥꯗꯤꯌꯦ ꯇꯥꯗ. ꯐꯪꯗꯧ ꯃꯥꯟꯁꯤꯜꯂꯛꯇ꯭ꯔꯦ. ꯑꯗꯨꯅꯤꯅꯦ, ꯏꯔꯦꯟꯖꯅ ꯏꯊꯟꯇ ꯍꯤꯡꯖꯒꯦ ꯍꯥꯏꯁꯨ ꯌꯥꯗꯦ ꯅꯣꯏ ꯇꯧꯔꯤꯕ. ꯍꯌꯦꯡꯋꯥꯏ ꯌꯥ ꯀꯦꯜꯂꯛꯄ ꯇꯥꯏꯃꯤꯡꯗ ꯏꯃꯣꯁꯅꯦꯜ ꯁꯞꯄꯣꯔꯠ ꯑꯣꯏꯅꯕ ꯊꯤꯌꯨ ꯍꯥꯏꯕꯅꯤꯅꯦ. ꯑꯩꯒꯤꯗꯤ ꯅꯪ ꯂꯩꯔꯤꯁꯤꯗꯤ. ꯃꯤꯅ ꯇꯥꯔ ꯀꯩꯀꯩ ꯃꯥꯟꯈꯤꯅꯤꯀꯣ ꯑꯝꯇ. ꯏꯕꯨꯡꯉꯣ, ꯑꯩꯁꯨ ꯏꯁꯥꯃꯛ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯆꯍꯤ 1-2 ꯂꯨꯍꯣꯡꯅꯕ ꯍꯥꯏꯗꯅꯅꯦ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯊꯤꯖꯔꯤꯕ ꯃꯤꯁꯛ. ꯅꯪꯅ ꯑꯗꯨꯒꯨꯝꯕ ꯋꯥꯒ ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯅꯥꯏꯗꯅ ꯍꯥꯏꯔꯛꯑꯗꯤꯅꯦ ꯀꯌా ꯅꯨꯡꯉꯥꯏꯔꯣꯏꯀꯣ. ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯁꯦ ꯍꯥꯏꯕꯅꯤ. ꯁꯅꯥ ꯏꯕꯨꯡꯉꯣ, ꯍꯧꯖꯤꯛꯁꯦ ꯑꯗꯨꯒꯨꯝꯕ ꯋꯥ ꯉꯥꯡꯅꯕ ꯌꯥꯕ ꯃꯇꯝ ꯑꯣꯏꯗ꯭ꯔꯦ. ꯌꯥꯝ ꯂꯨꯔꯦ ꯍꯥꯏꯕꯅꯤ ꯇꯣꯟ ꯄꯤꯁꯛ ꯅꯪꯕꯣ. ꯋꯥꯈ꯭ꯔꯦꯗꯀꯣ ꯅꯪ ꯉꯥꯡꯅꯕꯁꯦ. ꯄꯨꯔꯅ ꯃꯊꯟꯇ ꯊꯤꯛ ꯅꯣꯛꯏ. ꯁꯨꯅꯤꯜꯅ ꯑꯗꯨꯝꯅ ꯐ꯭ꯔꯁꯇ꯭ꯔꯦꯇꯦꯗ ꯑꯣꯏꯕꯗꯨ ꯃꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯅꯤ. ꯃꯗꯨ ꯈꯪꯂꯗꯨꯅ ꯁꯨꯅꯤꯜꯅ ꯃꯈꯥ ꯇꯥꯔꯛꯏ. ꯇꯣ, ꯀꯌꯥ ꯍꯩꯅ ꯋꯥꯁꯦ ꯂꯩꯊꯣꯛꯑꯝꯃꯤꯅꯣ ꯌꯦꯡ. ꯑꯗꯨ ꯑꯗꯥ ꯈꯪꯗꯦ. ꯍꯟꯗꯛꯀꯤꯁꯤꯗꯤꯅꯦ ꯅꯪ ꯆꯦꯟꯕꯗꯤ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯤꯕꯣ. ꯅꯪꯒꯤ ꯃꯁꯛ ꯊꯤꯔꯝꯃꯦ ꯍꯥꯏꯕꯩ ꯀꯥꯔꯠꯇꯨꯁꯨ ꯁꯤꯖꯤꯟꯅꯕ ꯌꯥꯔꯔꯣꯏ. ꯀꯩꯒꯤ? ꯃꯁꯛ ꯌꯥꯝ ꯐꯖꯩ. ꯅꯪꯅ ꯍꯥꯏꯕ ꯅꯨꯄꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧ ꯆꯞ ꯆꯥꯅ ꯇꯥꯔꯦ. ꯃꯁꯝꯁꯨ ꯍꯧꯏ. ꯄꯨꯔꯅ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ. ꯃꯁꯝꯁꯨ ꯍꯧꯋꯦ ꯍꯥꯏꯕ ꯋꯥꯍꯩꯗꯨꯗꯅꯤ ꯀꯣꯐꯤ ꯀꯞ ꯑꯗꯨ ꯃꯈꯥꯗ ꯊꯝꯈ꯭ꯔꯒ ꯍꯥꯏꯔꯛꯏ. ꯍꯣꯏꯁꯦ, ꯎꯅꯔꯒ ꯂꯣꯏꯔꯦꯗꯅ. ꯑꯗꯨꯕꯨ ꯀꯌꯥꯝ ꯂꯨꯕ ꯋꯥꯅꯣ. ꯍꯧꯖꯤꯛ ꯂꯨꯔꯤꯕꯗꯤ ꯉꯥ ꯊꯣꯡꯗꯣꯏꯁꯤꯅꯤ. ꯑꯩꯕꯨ ꯇꯥꯎꯔꯒꯗꯤ ꯊꯣꯡꯈ꯭ꯔꯦ. ꯅꯪꯅ ꯇꯣꯏꯅ ꯊꯣꯡꯁꯤ ꯍꯥꯏꯔꯤꯁꯤꯗꯤ ꯏꯃꯥ ꯄꯣꯛꯄꯗꯩ ꯊꯣꯡꯗ꯭ꯔꯤꯅꯦ. ꯀꯩꯁꯨ ꯀꯥꯏꯗꯦ, ꯑꯩ ꯇꯥꯛꯀꯦꯁꯦ. ꯍꯥꯎꯕ ꯍꯥꯎꯇꯕ ꯆꯥꯕꯗ ꯁꯤꯗ꯭ꯔꯗꯤ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ? ꯏꯍꯦ, ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯍꯦ ꯄꯨꯔꯅ. ꯑꯅꯤꯗꯨ ꯑꯦꯟꯁꯥꯡ ꯁꯦꯝꯒꯠꯄ ꯍꯧꯏ. ꯊꯕꯛꯇꯤ ꯑꯌꯥꯝꯕꯅ ꯄꯨꯔꯅꯅ ꯇꯧꯕꯅꯤ. ꯁꯨꯅꯤꯜꯅ ꯇꯥꯛꯄ. ꯈꯨꯠ ꯅꯥꯝꯃꯅ ꯂꯣꯏꯁꯤꯟꯕ ꯌꯥꯗꯧꯕ ꯑꯣꯏꯔꯒꯅ ꯇꯞꯂꯤ ꯂꯣꯏꯁꯤꯜꯂꯤ. ꯈꯨꯠ ꯑꯌꯥꯕ ꯅꯥꯝꯃꯗꯨꯁꯨ ꯑꯣꯏꯅ ꯇꯧꯕꯒꯤ ꯊꯕꯛ ꯄꯥꯛ ꯍꯦꯛ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤꯕꯅꯤ. ꯑꯁꯨꯝꯅ ꯊꯥ ꯑꯃꯔꯣꯝꯗꯤ ꯂꯦꯟꯕ ꯇꯥꯔꯤ. ꯈꯔꯗꯤ ꯋꯥꯗꯧꯔꯤ. ꯐ꯭ꯔꯤꯖ ꯍꯥꯡꯗꯨꯅ ꯄꯣꯠ ꯆꯩ ꯂꯧꯊꯣꯛꯄꯗ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤꯁꯨ ꯄꯨꯊꯣꯔꯛꯏ. ꯃꯗꯨ ꯎꯕꯗ ꯄꯨꯔꯅ ꯊꯣꯏꯕꯤ ꯅꯤꯡꯁꯤꯡꯉꯛꯏ. ꯄꯥꯛꯅꯝ ꯅꯝꯕ ꯍꯩꯕ꯭ꯔꯥ? ꯍꯩꯇ꯭ꯔꯗꯤ ꯑꯩ ꯁꯦꯝꯕꯤꯒꯦ. ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯣ ꯋꯥꯈꯜ ꯏꯈꯟ ꯈꯟꯊꯗꯕꯤ ꯏꯉꯥꯎ ꯉꯥꯎꯕꯤ ꯆꯤꯟꯕꯥꯜꯗꯨꯅ. ꯉꯁꯤ ꯑꯃꯨꯛ ꯉꯥ ꯇꯣꯏꯅ ꯊꯣꯡꯕ ꯍꯩꯇꯦ ꯊꯣꯏꯕꯤ ꯍꯥꯏꯗꯅ ꯄꯥꯎ ꯍꯥꯏꯔꯨꯔꯕꯗꯤ ꯑꯩ ꯊꯣꯡꯒꯦ ꯍꯥꯏꯅ ꯂꯥꯛꯀꯗ꯭ꯔꯥ? ꯃꯃꯥꯡꯉꯩ ꯑꯗꯨꯒꯨꯝ ꯋꯥꯈꯜ ꯏꯈꯟ ꯈꯟꯗꯅ ꯅꯣꯡꯃ ꯌꯣꯀꯣꯍꯥꯃꯥꯗ ꯊꯣꯏꯕꯤꯅ ꯑꯋꯥꯊꯕꯤ ꯑꯁꯪꯕꯅ ꯁꯤꯡꯖꯨ ꯇꯧꯏ. ꯁ꯭ꯄ꯭ꯔꯤꯡ ꯀꯦꯝꯞ ꯇꯧꯐꯝ ꯑꯗꯨꯗ ꯄꯤꯛꯅꯤꯛ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯂꯥꯛꯂꯤꯕꯅꯤ. ꯀꯅꯥꯁꯨ ꯌꯥꯎꯗꯦ, ꯃꯕꯥꯅꯤ ꯈꯛꯇ. ꯊꯣꯏꯕꯤ ꯅꯣꯛꯂꯗꯨꯅ ꯍꯥꯏ. ꯑꯀꯤꯔꯥꯅ ꯆꯠꯁꯦ ꯍꯥꯏꯕꯗꯗꯤ ꯑꯩꯅ ꯌꯥꯗ꯭ꯔꯤꯅꯤ. ꯅꯪꯅ ꯆꯠꯁꯦ ꯍꯥꯏꯕꯗꯗꯤ ꯑꯩ ꯌꯥꯗꯕ ꯉꯝꯗꯦ. ꯅꯪꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯍꯪꯉꯤ. ꯑꯩꯅ ꯈꯪꯕ꯭ꯔꯣ? ꯈꯪꯗꯧꯅꯤ. ꯑꯩꯅ ꯌꯨꯝꯗ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯑꯍꯤꯡ ꯆꯨꯞꯄ ꯌꯥꯎꯟꯗꯨꯅ ꯂꯩꯔꯒ ꯅꯪꯒꯤ ꯅꯥꯛꯇ ꯍꯧꯖꯤꯛ ꯐꯝꯕꯁꯤꯗ ꯇꯨꯝꯅꯤꯡꯉꯛꯏꯁꯦ ꯀꯩꯒꯤꯅꯣ? ꯑꯍꯤꯡ ꯇꯨꯝꯗꯕꯩ. ꯑꯅꯤꯗꯨ ꯅꯣꯛꯏ. ꯊꯣꯏꯕꯤ ꯑꯃꯨꯛꯀꯁꯨ ꯍꯥꯏ. ꯌꯨꯝꯗꯗꯤ ꯆꯥꯛꯁꯨ ꯑꯆꯥꯄꯣꯠꯁꯨ ꯆꯥꯅꯤꯡꯕ ꯄꯣꯛꯇꯦ. ꯅꯪꯒ ꯁꯨꯃꯥꯏꯅ ꯐꯝꯃꯒ ꯋꯥꯔꯤ ꯁꯥꯔꯗꯤ ꯆꯥꯛꯁꯨ ꯂꯥꯝꯃꯤ, ꯆꯥꯁꯨ ꯆꯥꯅꯤꯡꯉꯤ. ꯑꯗꯨꯗꯤ ꯍꯥꯎꯕꯩꯅꯤꯗꯅ. ꯊꯣꯏꯕꯤ ꯐꯝꯅ ꯈꯨꯔꯨ ꯀꯨꯟꯗꯨꯅ ꯄꯨꯔꯅꯒꯤ ꯅꯥꯛꯇ ꯅꯛꯁꯤꯜꯂꯤ. ꯑꯗꯨꯒ ꯍꯥꯏꯔꯛꯏ. ꯍꯥꯎꯕ꯭ꯔꯥ ꯑꯁꯦꯡꯕ? ꯑꯁꯦꯡꯕ? ꯌꯦꯁ ꯃꯥꯏ ꯗꯤꯌꯔꯦꯁ. ꯃꯁꯛꯁꯤꯒ
ꯑꯣ ꯍꯥꯎꯕ꯭ꯔꯥꯁꯨ ꯍꯪꯕ ꯍꯥꯎꯏ ꯈꯨꯝꯕꯁꯨ ꯌꯥꯗꯕ ꯇꯧꯁꯤꯟꯅꯕ ꯃꯥꯜꯂꯤ ꯀꯥꯏꯋꯥꯏꯗ ꯃꯥꯜꯂꯤꯅꯣ ꯌꯦꯡꯒꯦ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤ ꯃꯃꯥꯏ ꯑꯗꯨ ꯄꯨꯔꯅꯒꯤ ꯃꯃꯥꯏ ꯃꯌꯥꯗ ꯅꯛꯁꯤꯜꯂꯛꯇꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯌꯦꯡꯉꯤ ꯄꯨꯔꯅꯁꯨ ꯁꯦꯀꯦꯟ ꯈꯔ ꯇꯨꯃꯤꯟ ꯂꯩꯔꯝꯂꯒ ꯈꯨꯗꯣꯝꯕꯤꯅ ꯊꯣꯏꯕꯤꯒꯤ ꯂꯥꯏꯕꯛꯇ ꯊꯤꯟꯗꯨꯅ ꯏꯟꯊꯣꯔꯛꯏ ꯉꯥꯎꯁꯤꯟꯅꯩꯗ ꯅꯪꯁꯦ ꯅꯪꯕꯨ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯤ ꯄꯥꯝꯃꯦ ꯍꯥꯏꯗꯥꯏꯅꯦ ꯄꯨꯔꯅ ꯅꯣꯛꯄ ꯈꯥꯡꯉꯤ ꯆꯤꯟꯕꯥꯜ ꯑꯗꯨ ꯈꯪꯉꯨꯝ ꯎꯝꯁꯤꯜꯂꯒ ꯊꯣꯏꯕꯤꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯄꯥꯝꯕꯁꯨ ꯆꯦꯟꯖ ꯇꯧꯕꯣꯏꯔꯦ ꯇꯧꯗꯦꯗ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕꯒꯤ ꯗꯤꯖꯥꯌꯔꯁꯤꯡꯕꯨ ꯀꯣꯟꯁꯇꯦꯟ ꯑꯣꯏꯅ ꯂꯩꯌꯨ ꯍꯥꯏꯕ ꯌꯥꯕ꯭ꯔꯥꯗ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯦꯟꯖ ꯂꯥꯛꯄꯅꯤ ꯌꯥꯕ ꯂꯩ ꯍꯧꯖꯤꯛ ꯁꯤꯡꯖꯨ ꯆꯥꯔꯤꯕ ꯑꯩꯅ ꯊꯣꯡꯕ ꯗꯤꯁꯦꯁ ꯃꯌꯥꯝ ꯑꯃ ꯅꯪꯅ ꯄꯥꯝꯅ ꯆꯥꯔꯤꯁꯦ ꯍꯥꯎꯏ ꯍꯥꯏꯔꯤꯁꯦ ꯑꯥꯐꯇꯔ ꯁꯝ ꯌꯔꯁ ꯍꯥꯎꯇꯦ ꯄꯥꯝꯗꯦ ꯍꯥꯏꯕ ꯌꯥꯒꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯅ ꯊꯣꯡꯕꯁꯦ ꯍꯥꯏꯕ ꯅꯠꯇꯦ ꯑꯍꯥꯎꯕ ꯇꯦꯁꯁꯤꯕꯨ ꯍꯥꯏꯕ ꯄꯨꯔꯅ ꯊꯣꯏꯕꯤꯗ ꯌꯦꯡꯉꯤ ꯅꯪꯅ ꯊꯣꯡꯕꯒꯤ ꯍꯥꯎꯕ ꯑꯣꯏꯔꯝꯂꯗꯤ ꯑꯗꯨꯗꯤ ꯐꯤꯜ ꯃꯥꯜꯂꯤ ꯍꯥꯎꯇꯕ ꯄꯣꯠꯄꯨ ꯐꯦꯚꯔꯥꯏꯠ ꯄꯔꯁꯟ ꯑꯃꯅ ꯊꯣꯡꯉꯗꯤ ꯍꯥꯎꯋꯦ ꯍꯥꯏꯕ ꯋꯥꯁꯤꯕꯨ ꯑꯁꯦꯡꯕꯗ ꯂꯩꯕ꯭ꯔꯣ ꯆꯨꯝꯃꯤ ꯍꯥꯎꯇ꯭ꯔꯗꯤ ꯍꯥꯎꯇ꯭ꯔꯦ ꯍꯥꯎꯔꯗꯤ ꯍꯥꯎꯔꯦ ꯑꯗꯨꯅꯤ ꯅꯪꯗꯤ ꯀꯅꯥꯗꯩ ꯇꯝꯃꯤ ꯊꯣꯡꯕꯁꯦ ꯃꯃꯥꯗꯒꯤ ꯃꯃꯥꯗꯣ ꯁꯨꯃꯥꯏꯅ ꯃꯊꯦꯜ ꯃꯊꯦꯜ ꯁꯦꯝꯕ ꯌꯥꯝ ꯄꯥꯝꯃꯤ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯅꯣꯡꯃꯒꯤ ꯃꯊꯦꯜ 4-5 ꯑꯗꯨꯝ ꯂꯣꯡꯉꯤ ꯑꯗꯩ ꯕ꯭ꯔꯦꯛꯐꯥꯁ ꯑꯣꯏꯒꯦꯔꯥ ꯏꯚꯤꯅꯤꯡ ꯁ꯭ꯅꯦꯛꯁ ꯑꯣꯏꯒꯦꯔꯥ ꯌꯨꯝꯗ ꯁꯦꯝꯕ ꯉꯥꯛꯇ ꯕ꯭ꯔꯦꯗꯁꯨ ꯀꯦꯛꯁꯨ ꯕꯤꯁꯀꯤꯠꯁꯨ ꯂꯣꯏꯅ ꯑꯩꯅ ꯄꯤꯖꯥ ꯆꯥꯅꯤꯡꯂꯁꯨ ꯃꯃꯥꯅ ꯁꯦꯝꯃꯤ ꯕꯔꯒꯔꯁꯨ ꯁꯦꯝꯃꯤ ꯑꯦꯅꯤꯊꯤꯡ ꯑꯄꯥꯝꯕ ꯑꯃ ꯍꯥꯏꯕꯗ ꯍꯩꯇꯕ ꯂꯩꯇꯦ ꯃꯉꯣꯟꯗꯩ ꯈꯔ ꯈꯔ ꯇꯝꯍꯧꯕꯅꯤ ꯑꯩꯒꯤꯁꯨ ꯑꯩꯒꯤ ꯏꯃꯥꯗꯣ ꯊꯣꯡꯕ ꯈꯣꯠꯄ ꯄꯥꯝꯃꯤ ꯎꯁꯣꯞꯀꯨꯝꯕ ꯑꯣꯀꯦꯖꯟ ꯑꯆꯧꯕꯁꯤꯡꯗ ꯕꯥꯃꯣꯟꯁꯤꯡꯅ ꯊꯣꯡꯕꯒ ꯃꯥꯟꯅꯅ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯕꯁꯦ ꯏꯃꯥꯅ ꯊꯣꯡꯕ ꯉꯥ ꯑꯇꯣꯏꯕ ꯄꯤꯁ ꯑꯃꯠꯇ ꯀꯥꯏꯗꯅ ꯅꯪꯅ ꯆꯥꯕꯗꯣ ꯍꯋꯥꯏ ꯊ꯭ꯔꯥꯛ ꯊꯥꯛꯑꯒ ꯑꯩ ꯑꯌꯥꯝꯕ ꯁ꯭ꯀꯨꯂꯤꯡꯁꯦ ꯑꯥꯎꯠꯁꯥꯏꯠ ꯃꯅꯤꯄꯨꯔꯗ ꯇꯧꯔꯛꯏ ꯀ꯭ꯂꯥꯁ 9ꯗꯒꯤ ꯌꯨꯝꯗ ꯂꯩꯇ꯭ꯔꯤ ꯌꯨꯝꯗ ꯂꯩꯔꯤꯀꯥꯟꯗꯗꯤ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯕꯁꯦ ꯆꯥꯕ ꯍꯩꯇꯗꯅ ꯀꯌꯥ ꯄꯥꯝꯃꯛꯇꯦ ꯑꯗꯨꯕꯨ ꯌꯨꯝ ꯊꯥꯗꯣꯔꯛꯑꯕ ꯃꯇꯨꯡꯗꯗꯤ ꯈ꯭ꯋꯥꯏꯗꯩ ꯃꯤꯁ ꯇꯧꯕ ꯆꯥꯅꯤꯡꯕ ꯃꯊꯦꯜ ꯑꯣꯏꯈ꯭ꯔꯦ ꯑꯩꯅ ꯌꯨꯝꯗ ꯁꯨꯇꯤ ꯂꯥꯛꯄ ꯈꯨꯗꯤꯡ ꯏꯃꯥꯅ ꯉꯥ ꯑꯇꯣꯏꯕ ꯊꯣꯡꯉꯤ ꯑꯗꯨꯒꯤ ꯃꯍꯥꯎꯗꯣ ꯃꯤꯁ ꯇꯧꯕ꯭ꯔꯥ ꯌꯥꯝꯅ ꯇꯧꯏ ꯑꯩ ꯊꯣꯡꯕꯤꯌꯨꯔꯥ ꯅꯣꯡꯃ ꯍꯩꯕ꯭ꯔꯣ ꯀꯩꯗꯧꯕꯩ ꯍꯩꯔꯣꯏꯗꯣꯏꯕ ꯌꯥꯝ ꯍꯩꯅ ꯆꯥꯕꯗ ꯁꯤꯔꯣꯏꯗꯕ ꯑꯣꯏꯗꯤꯌꯦ ꯇꯥꯅꯤꯡꯗꯦꯍꯦ ꯄꯨꯔꯅ ꯅꯣꯛꯏ ꯌꯥꯝꯅ ꯊꯋꯥꯏ ꯇꯥꯅ ꯊꯣꯏꯕꯤꯁꯨ ꯄꯩꯊꯣꯛꯂꯗꯨꯅ ꯆꯪꯁꯤꯜꯂꯛꯂꯒ ꯄꯨꯔꯅꯒꯤ ꯃꯀꯣꯛꯇ ꯈꯨꯅꯤꯡꯅ ꯁꯨꯏ ꯄꯨꯔꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯣꯛꯊꯣꯔꯛꯏ ꯍꯋꯥꯏ ꯊ꯭ꯔꯥꯛꯇꯣ ꯌꯥꯝꯃꯟꯈ꯭ꯔꯦꯅꯦ ꯊꯥ ꯀꯌꯥꯏ ꯈꯣꯛꯏꯅꯣ ꯁꯨꯅꯤꯜꯅ ꯋꯥ ꯍꯥꯏꯔꯛꯄꯗꯨꯗ ꯒ꯭ꯌꯥꯟ ꯈꯪꯂꯛꯂꯛꯏ ꯕꯥꯎꯜ ꯑꯆꯧꯕ ꯑꯗꯨꯃ ꯊꯜꯂꯝꯗꯧꯔꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯇꯣꯛꯂꯒ ꯃꯀꯨꯁꯤꯡꯗꯨ ꯈꯣꯝꯇꯣꯛꯏ ꯁꯨꯅꯤꯜ ꯅꯪꯅ ꯅꯨꯄꯤ ꯑꯃ ꯁꯦꯝꯖꯤꯜꯂꯛꯇꯅ ꯑꯩꯁꯦ ꯋꯥꯈꯜ ꯏꯇꯥꯎ ꯇꯥꯎꯔꯦ ꯌꯥꯝ ꯃꯥꯟꯅ ꯉꯥꯡꯉꯤ ꯃꯁꯛ ꯐꯖꯩ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯍꯦ ꯄꯨꯔꯅ ꯃꯊꯟꯇ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯏ ꯃꯇꯧꯗꯨꯗ ꯁꯨꯅꯤꯜ ꯆꯪꯁꯤꯜꯂꯛꯏ ꯐꯖꯩ ꯍꯥꯏꯕꯩꯔꯣ ꯅꯪ ꯅꯣꯛꯏꯁꯦ ꯃꯨꯠ ꯁꯥꯒꯠꯂꯤꯅꯤ ꯀꯩꯗꯧꯔꯦ ꯇꯁꯦꯡꯅ ꯃꯥꯟꯗ꯭ꯔꯕꯣ ꯀꯗꯥꯏ ꯃꯥꯟꯗꯣꯏꯕ ꯅꯍꯥꯟꯈꯩꯅ ꯁꯨꯞꯄꯒ ꯄꯩꯕꯒ ꯃꯁꯛ ꯊꯤꯕꯩꯅꯤ ꯍꯥꯏꯔꯦꯗꯅ ꯑꯩꯅ ꯁꯨꯅꯤꯜ ꯐꯣꯟ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯒꯦꯂꯔꯤꯗ ꯆꯪꯗꯨꯅ ꯐꯣꯇꯣ ꯈꯔ ꯊꯤ ꯒ꯭ꯔꯨꯞ ꯐꯣꯇꯣ ꯑꯃꯈꯛ ꯄꯨꯊꯣꯔꯛꯏ ꯃꯤ ꯌꯥꯝꯕꯗꯤ ꯅꯠꯇꯦ ꯃꯈꯣꯏ 5ꯃꯨꯛ ꯄꯨꯟꯅ ꯔꯨꯝ ꯑꯃꯗ ꯐꯣꯇꯣ ꯀꯥꯞꯃꯤꯟꯅꯕꯒꯤꯅꯤ ꯄꯨꯔꯅꯒꯤ ꯃꯃꯥꯏ ꯃꯌꯥꯗꯨꯗ ꯊꯥꯡꯖꯤꯟꯗꯨꯅ ꯎꯠꯂꯤ ꯇꯨ ꯁꯤꯗ ꯑꯩꯒꯤ ꯔꯥꯏꯠ ꯂꯣꯝꯗ ꯂꯦꯞꯄꯤꯁꯦ ꯀꯗꯥꯏ ꯃꯁꯝ ꯁꯥꯡꯕꯤꯁꯦ ꯅꯥꯀꯜꯒꯤꯁꯦ ꯄꯨꯔꯅ ꯐꯣꯇꯣꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯄꯤꯁꯨꯝ ꯑꯅꯤꯁꯦ ꯁꯥꯡꯕ ꯃꯥꯟꯅꯗ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯗ꯭ꯔꯣ ꯀꯔꯤꯅꯣ ꯃꯃꯥꯏ ꯌꯦꯡꯉꯣ ꯍꯥꯏꯔꯒ ꯄꯤꯁꯨꯝ ꯁꯥꯡꯕ ꯑꯣꯟ ꯂꯩꯔꯤꯁꯤꯕꯣ ꯍꯥꯏ ꯄꯤꯁꯨꯝꯁꯦ ꯃꯃꯥꯏꯗ ꯄꯥꯜꯂꯤꯅꯤ ꯎꯗ꯭ꯔꯗꯤ ꯀꯩꯅꯣ ꯌꯦꯛꯄ ꯈꯔ ꯍꯦꯟꯖꯤꯟꯈꯤꯕ ꯑꯣꯏꯔꯝꯗꯥꯏꯗꯅ ꯑꯩ ꯍꯥꯏꯒꯦꯁꯦ ꯁ꯭ꯀꯦꯜ ꯊꯥꯔꯒ ꯌꯦꯛꯎ ꯁꯣꯝꯗ ꯌꯥꯗꯕ ꯑꯃ ꯌꯥꯎꯔꯦꯅ ꯑꯩꯗꯤ ꯌꯥꯝ ꯌꯥꯒꯟꯗꯦꯕ ꯃꯥꯟꯅꯍꯜꯂꯛꯑꯣꯅ ꯍꯥꯏꯌꯨ ꯅꯪ ꯊꯣꯛꯇꯧꯔꯣꯏ ꯑꯩ ꯈꯪꯖꯤꯜꯂꯛꯇ꯭ꯔꯦ ꯁꯥꯎꯈꯤꯅꯨ ꯀꯩꯗꯧꯒꯦ ꯑꯩꯁꯨ ꯌꯥꯅꯕ ꯀꯟꯅ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯇꯧꯔꯤꯕꯅꯤ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯕ ꯄꯤꯁꯨꯝ ꯁꯥꯡꯕ ꯑꯣꯟꯕꯁꯤꯔꯣ ꯍꯣꯠꯅꯔꯤꯁꯦ ꯉꯥꯏꯈꯣꯁꯦ ꯀꯩ ꯃꯃꯤꯡ ꯀꯧꯒꯦ ꯁꯤꯁꯤꯂꯤꯌꯥ ꯁꯤꯡ ꯂꯧꯔꯝꯗꯧ ꯃꯥꯟꯗ꯭ꯔꯣ ꯏꯁ ꯀꯥꯏꯗꯩ ꯁꯤꯡꯅꯣ ꯏꯪ ꯏꯪ ꯂꯥꯎꯏ ꯅꯤꯛꯅꯦꯝꯒꯨꯝꯕꯗꯤ ꯂꯩꯕ꯭ꯔꯣ ꯑꯩꯈꯣꯏꯅ
abem abem haidana kawi. Adum moy mamanabi hana pulakpasingnasu kawba mali. As phazai he abem. Karino haibani nangbu Purna? Phazai haibani kari karagi? Phazai haiba. Phazai yeba. Ingaba. Asi haina Sunil phingatlibadu fathanaba makokta nanbire. Sunil su ingak-ngakna Purna da mamit anidu khanglaw-law thoktuna yeng. Anidu chak thongbada ngasidi khara awai akhom tawnare. Sunil di Purna gi seran turan nganglakpa wada amuk khoidaw sawgalai. Purna na taptharaduna themjili. Themjili hairasu ngahak leiraga nap chadaba wa ama hekta puthore. Maduna amuk Sunil gi mihul kanglakpagi machak oihali. Asomna nungdangi chakto ishauna yomlaga loishili. Nga atoibadudi maming bat ngakpa oina pumtoy toyri. Fana oiduna so thamoyna yaningdagum tawe khanduna so yumna ahal khaina selakpa haise Purna hekta leithokpa ngamde. Leithoklabasu kayam kuina. Class loibaga pung mari adwaida Saket ki Select City Walk Mall lomda lai. Security check tawbaga office bag adusu khutna pairambadagi lengjumda faina yansinkre. Aduga mall manungda changlakle. University dagi lakpagi dress ti formal ngaktani tai so hapli. Mathakta jacket collar panba achamba ama litli. Dark brown color da. Pocket dagi phone law thoklaga call tawi ring chatpa hobaga nakal dagi nupi amana kaurei. Excuse me, Purna natra. Purna phone paina onthoi. Nupi adushu phone adu thangatuna udlei. Purna gi call lakpagi screen adu da thoktuna leiri. Call tawribado prap kakthakli. Aduga nupi duda changsinduna hai. Sorry, I'm late. It's okay. Kiyam kuirage yorokpa. Ngahak oiri. Kishu kaide. Aisu shopping hai fe tawthori. Oh. Adudi kadai chatpa huzigna. Purna gi wahangduda Cecilia du ingak ngai. Nupa amana asomna ngangbasi ma expect tawrude. Adugi mahut asida chatsi restaurant sida phamsi asomna hairakani khallubani. Cecilia nokmi tawrei. Class loibaga lakpanina chaksalama mani wasu waramani. Cafe gumba chafama madoina phamsi. Right. Chakti lama bani. Amuksu nokninglei Purna gi matawdo. Magi amna diary koiba mawongda kadaida noma pokning khangching chingsinbagum. Mang thana chakhatkibadu yeng. Mabula o haiduna so tung hana kaurami. Yamna youthful oiba pakhang inkhalakpa amagi ingaw manba mawong ama yauri. Amuksu tungdagi yengbada phiba murti charaba magi sabanda yamna simple oiba formal suit adu kayadi pakchakre. Tena kakliba sam aduna masan nana lukhamda takhatuna leiraga mangda khitang haitharakliba lumangi sai maru kharaduga food court leiriba adomda changselle mi khara hangba ama yenglaga phami menu purakpaga panthaba tawdana khali Purna na waiter aduda coffee customize tawi caffeine yamna strong oihanbiro o haina magi oina Cecilia nokladuna hanglei kaigino hanadagi sum thakbra nate ngasisi khara waba. O Purna tai adu lau thoklaga magi bag ta hapchili. Cecilia su Purna gi matawdu yengna hairei. Mamangda wari sabada so hainade chahi se khara hanba male tamo Sunil hogi be choiradi. Hoye dusu. Ado kari kausige. Yambung haina kaura. Purna nokmi tawrei. Aduga apamba ma. Kishu kaide ingondadi ama hekta yar. Kayam kuirage Delhi layrakpa. Kuire. College University so sida loina. BA dagi PhD phau. Thabak so muk sida puri. Nangdi. Aidi Chennai rom da leire. Madras Medical College da tamlakpani. Sida lakpa sidi PG hek loibaga lakpani. Chahi phadri. I see. Ado yambung nang sina haya malibo. Aibo. Hoi. Kay haidoino khangdi. Asing mathengna sumain tawramni di aina sukhan khalludaba thazadaba moir. Inkhalakpada ngairiba pakhang macha amagi fresh energy da ubadawna dawi.
Purna noklai. Compliment ne khalaga harau dabani ne dude. Obviously, it's a compliment. Expect tawrudaba haise si oiramgani na hana khandoklure haba natro. Nangna khalamdoise adudi yamna bored mature man amagumna an average boring salary man amagumna. Cecilia machin khumlaga noi. Purna chair aduda nga tharaga neta na phamkhre. Makhong anido amana amada karan lona duna thami. Aduga Cecilia da yeng. Chummi Sunil na haiba. Masak yamna phazai. Mi ama hektana mityeng taningba notice tawganba masak oi. Masi oire haiduna so yang badi natri. Lumna yamna limjana ningthizabani. Tanjaduda chanaba pusile. Amamamta oina table duda thami. Purna coffee do hana paikhatuna sip ama thai. Kamain doge hawbra yambo. Purna yai haibagi mawongda makok nomi. Aise ambience lomdoina chatsena haige tawbani. Aduga saket sina aigi laifamdagi hena naknaraba. Kashu kaideda. Aisu yam lapna lakpa nati. Tamo Sunil na haibada gari ama layu yade hai. Parking space laitaba. Adagi amuk traffic se ay danba. Metro da sat chatkiba na pai. Walking tawbagi isada sukanaba. Hoy adubadi. Gari laihaningiro. Nateda. Sum wari do sapam laitrabagi topic ama hekta pusila ini. Okay. Ado. Chemsi hoina yum palu yade wangang na bayam wai na hairi se. Ekoi Chemsi naro. Aise WakhaL amada sum leiba. Yum pan bay wasidi sukhan khaludaba dugini. Hujikti khanba daredana. Kaina kiba nupi ka wangamdaba idi natte ko. Ex issues leibra hangiro. Leramadi kamain doba. Leramasu kayo paile. Ado honest oina di haibiram. Aisu prepare tawnaba. Honest oina hainaba subay. Adoni hayengwai issue thoklaaga gyan men tadana suffer tawbadudi ai pamde. Suffer tawrasu fully prepared oraga. Ex issues leiradi toklasi. Haiba nattaba. Aina tokninglasu yaroidaba leiri. Baba hoi ima hoi involved tawrabanina. Yambongisu imung yawrabanina. Lu kreda punsi se. Taseng na leibro harisiba. Lei. Honest oina se hairabanina aidi hairi. Nang sound. Ex magti nate. But khara deeply nungshikhiba. Aigi careless oiba itaw kharana punsida phanglaroidaba. Adadi kaishu kaide. Unrequited love kumbani. Nateda. Adu oirasu kaidre. Phanglaroi harabanina. Wow, you're really something. Vote kumba lepadi nongmadi shoidana kani. Nasag ipa phazaraga adumain tawba hona bro. Mi ama hektada sumain tawba nateda. Adude ingonda khak. Sumaina khidro aduso. Aise no pini. Ikai. Honest oina sedaine. You're really something too. Nupa ka na sumay ngangnage. Sina oibaday. Single oina leramlibasi. Nupi pumba hogatuna chen kraniye. Nangsu chen kidoiro. Cecilia no aduna Purnada sum yengi. Sunil na tharakpa photo adudadi asomna pukning hugani ma khallude. Text message khara tawnabadu kaya asomna yawna thamoida pankhiba yaudre. Karigino ikhang khang hodana ngasi unaraba wari haiphet sarubaga phawriba ihol asibo. Purnagi dongdong ngangba wangang asida karigino mana lupliba. Amabu oirabasu Purnagi mataushi mangondadi yamna khoidazaba haidu thokre. Text message khak tawnaba phone da wari khara sanabadudadi masu tallurabani. Mayumda pamde haina haigadawba khitang ngairurabani. Amuktangdi una thoke khanna hope ama yaudana lakhibani. Unaraba wari sanaraba matung sidadi pukningda thamoida ithak ipom ama tapna nai khallakli. Ahan bahek unabadudagi minute khara phamba asida minute khuding Purnagi attractive oiba personality amamam thoklakpagu kaya luriban. Yamna masak phajarubasu natte. Yamna wangang sangang nungsirubasu natte. Adubu loinaba matam kuiringkhai
ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯤꯡꯁꯤꯟꯕꯒꯨꯝ ꯇꯧꯔꯤꯕꯁꯤ ꯄꯨꯔꯅ ꯅꯪꯁꯦ ꯂꯨꯈ꯭ꯔꯦꯗ꯫